ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ BSc ꯂꯣꯏꯔꯒ ꯃꯥꯁꯦ ꯃꯈꯥ ꯇꯝꯗꯗ꯭ꯔꯦ꯫ ꯃꯈꯥ ꯇꯝꯗꯗ꯭ꯔꯤꯁꯤꯅ ꯇꯝꯗꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯏ, ꯃꯌꯨꯝꯅꯁꯨ ꯑꯊꯤꯡꯕꯗꯤ ꯀꯩꯁꯨ ꯄꯤꯈꯤꯗꯦ꯫ ꯑꯗ ꯃꯥꯅ ꯈꯟꯈꯤꯕꯁꯦ ꯂꯥꯏꯔꯤꯛꯁꯦ ꯌꯧꯅ ꯇꯝꯃꯒ ꯑꯩꯅ ꯊꯕꯛꯁꯤꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯐꯪꯕꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏꯗꯅ, ꯑꯗꯨꯒ ꯁꯦꯜ ꯅꯨꯡ ꯑꯗꯨꯝ ꯄꯤꯖꯔꯒꯁꯨ ꯊꯕꯛ ꯍꯦꯛꯇ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩ ꯇꯝꯊꯔꯔꯣꯏꯒꯦꯗ, ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯕꯁꯤꯕꯨꯅ ꯃꯥꯁꯦ ꯈꯟꯖꯕꯒꯤ ꯃꯥꯅ ꯃꯈꯥꯁꯦ ꯇꯝꯊꯗꯕꯅꯦ꯫ ꯑꯗ ꯁꯤꯗꯒꯤ ꯃꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯦꯀꯣ꯫ ꯃꯥ ꯂꯋꯥꯔ ꯀ꯭ꯂꯥꯁ ꯇꯥꯛꯄꯅꯤ, ꯑꯉꯥꯡ ꯇꯨꯏꯁꯟ ꯈꯔ ꯇꯧꯔꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯒ ꯂꯩ꯫ ꯃꯣꯏ ꯏꯃꯨꯡꯁꯦ ꯅꯨꯄꯥꯁꯦ ꯃꯥ ꯃꯊꯟꯇ ꯑꯣꯏꯌꯦ, ꯃꯈꯥ ꯊꯥꯕꯁꯤꯡꯁꯤꯅ ꯃꯆꯟ ꯅꯨꯄꯤ ꯑꯣꯏꯕ꯫ ꯑꯗꯣ ꯃꯥꯅꯒ ꯑꯃꯨꯛ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯅ ꯂꯩꯊꯣꯛꯑꯗꯤ ꯏꯃꯨꯡꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯧꯗꯤ ꯈꯔ ꯂꯩꯌꯦ, ꯑꯗꯨꯅ ꯂꯧꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯆꯂꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯂꯧꯁꯦ ꯑꯩꯈꯣꯏ ꯄꯣꯏꯅꯨ ꯃꯇꯝꯗ ꯂꯧ ꯂꯣꯛꯄ ꯄꯟꯊꯥꯁꯦ ꯂꯧꯁꯦ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯣꯛꯑꯅꯤ, ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯥꯕ ꯀꯣꯟꯅꯒꯗꯕꯗꯨ ꯊꯝꯃꯒ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯥꯏꯊꯣꯛꯇꯣꯏꯅꯦꯕꯀꯣ꯫ ꯂꯝ ꯑꯊꯥꯞ ꯑꯊꯥꯞꯄꯗꯒꯤ ꯃꯤꯅꯁꯨ ꯂꯧꯕ ꯂꯥꯛꯑꯦ, ꯑꯗꯨꯒ ꯇꯥꯏꯊꯣꯛꯑꯒ ꯑꯗꯨꯒꯤ ꯁꯦꯜꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ, ꯏꯃꯨꯡꯒꯤ ꯈꯔ ꯄꯣꯌꯦꯡ ꯆꯥꯡꯌꯦꯡ ꯑꯗꯨ ꯑꯣꯏꯅꯕꯅꯤ ꯃꯣꯏ ꯏꯃꯨꯡꯁꯦ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯒꯗꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯐꯔꯦ ꯏꯃꯨꯡꯒꯤ, ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕꯈꯤꯇꯪ ꯂꯩꯊꯍꯧ ꯇꯥꯔꯒꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏꯌꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯤ ꯃꯉꯣꯟꯗ ꯊꯣꯏꯅ ꯂꯩꯇꯦ꯫ ꯑꯗ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯈꯤꯇꯪ ꯉꯥꯎꯊꯣꯛꯄ ꯂꯥꯡꯊꯣꯛꯄ, ꯑꯁ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯥꯏꯅ ꯈꯟꯕꯁꯦ ꯈꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯗ ꯃꯤꯅꯁꯨ ꯍꯦꯛ ꯃꯥꯁꯦ ꯇꯤꯟꯅꯕꯗ ꯈꯤꯇꯪ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯃꯣꯟꯖꯕ ꯇꯞꯆꯕ ꯑꯣꯏꯕꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯃꯛꯇ ꯑꯣꯏꯔꯁꯨ ꯃꯥ ꯍꯦꯛ ꯍꯧꯔꯛꯄꯁꯦ ꯇꯟꯕ, ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨꯁꯨ ꯊꯛꯄ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯏꯃꯨꯡꯗ ꯑꯌꯥꯝꯕꯅ ꯂꯩꯒꯜꯂꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯁꯥꯊꯤꯅ ꯉꯥꯎꯕ ꯂꯥꯡꯕꯒꯤ, ꯃꯃꯥꯟꯅꯕ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯃꯍꯥꯎꯗꯨꯃꯗꯤ ꯃꯥ ꯂꯧꯗ꯭ꯔꯦ꯫ ꯍꯣꯏ, ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯣꯏ ꯑꯃꯅꯤꯈꯛ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯀꯩꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ, ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ, ꯑꯗꯩ ꯏꯃꯨꯡꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯑꯍꯦꯟꯕꯁꯦ ꯃꯥ ꯐꯪꯗꯦ, ꯄꯥꯝꯁꯨ ꯄꯥꯝꯖꯔꯨꯗꯦ ꯃꯁꯥꯅ꯫ ꯃꯄꯥꯟ ꯀꯌా ꯊꯣꯛꯇꯕꯒꯤꯔ ꯀꯩꯅꯣ, ꯑꯗꯨꯅ ꯅꯨꯄꯤꯁꯨ ꯈꯪꯅꯕꯁꯨ ꯄꯥꯛꯅ ꯂꯩꯇꯦ ꯃꯥꯁꯦ꯫ ꯊꯥꯏꯅ ꯅꯨꯡꯁꯤꯅꯈꯤꯕ ꯅꯨꯄꯤꯗꯤ ꯂꯩꯀꯣ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯝ ꯂꯥꯞꯅꯈꯤꯕ, ꯃꯥꯅꯁꯨ ꯊꯤꯔꯨꯗꯕ ꯑꯗꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯊꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯊꯃꯣꯏ ꯌꯧꯅ ꯈꯣꯏꯗꯥꯕꯁꯦ ꯌꯥꯎꯈꯤꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯁꯦ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯑꯗꯨ ꯅꯨꯄꯤ ꯊꯦꯡꯅꯈꯤꯕꯁꯦ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏ꯫ ꯃꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯊꯪꯅꯕꯗ ꯃꯟꯗꯣꯝꯆꯥ ꯑꯃ ꯂꯩ꯫ ꯃꯟꯗꯣꯝꯆꯥꯒ ꯃꯣꯏꯒꯁꯦ ꯁꯥꯒꯩꯗꯤ ꯅꯠꯇꯦꯕ, ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯧꯅ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯌꯦꯟꯗꯧꯅ ꯑꯗꯨꯝ ꯁꯥꯒꯩ ꯅꯠꯇꯕꯒꯤ ꯌꯨꯝ ꯄꯔꯦꯡ ꯇꯥꯔꯁꯨ ꯁꯥꯒꯩ ꯅꯠꯇꯕꯗꯤ ꯀꯩꯅꯣꯝ ꯍꯦꯛ ꯈꯥꯅꯩꯗꯅ, ꯁꯝꯕꯜ ꯂꯩꯅꯅꯤ ꯈꯪꯗꯦ, ꯁꯝꯕꯜꯅꯅꯤ ꯈꯪꯗꯦ, ꯆꯦꯛꯄꯜꯅꯅꯤ ꯈꯪꯗꯦ ꯍꯦꯛ ꯈꯥꯅꯕꯗꯣ ꯃꯣꯏꯁꯦ ꯌꯦꯟꯗꯧꯅ ꯑꯣꯏ꯫ ꯌꯦꯟꯗꯧꯅ ꯈꯔ ꯋꯥꯡꯈꯠꯅ ꯑꯩꯈꯣꯏ ꯂꯩꯄꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯩꯔꯒ ꯌꯦꯟꯗꯧ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨም ꯊꯥꯏꯅ ꯃꯣꯏ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯗꯤ ꯑꯗꯨꯝ ꯇꯧꯋꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯧꯁꯤ ꯏꯀꯣꯛ ꯀꯣꯛꯑꯒ ꯑꯩꯈꯣꯏ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯁꯟꯅꯕꯒꯤ ꯃꯤ ꯑꯃꯃꯨꯛ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯤ ꯄꯔꯦꯡ ꯐꯥꯎꯅꯕꯀꯣ, ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ꯫ ꯑꯗꯩ ꯃꯣꯏ ꯃꯟꯗꯣꯝꯆꯥ ꯍꯣꯏꯁꯤꯗ ꯃꯣꯏꯁꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯄꯀꯣ, ꯑꯗ ꯁꯤꯁꯤꯗ ꯃꯣꯏ ꯃꯟꯗꯣꯝꯆꯥꯒꯤ ꯂꯝꯁꯦ ꯈꯔ ꯊꯥꯞꯄꯦꯕꯀꯣ꯫ ꯑꯗ ꯃꯣꯏꯔꯣꯝꯒꯤ ꯃꯄꯥꯔꯣꯝꯗꯒꯤ ꯃꯣꯏꯁꯦ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯑꯦ꯫ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯄꯒꯤ ꯗꯦꯕ ꯀꯔꯃꯒꯤ ꯑꯗꯨꯝ ꯏꯃꯨꯡꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯈꯣꯠꯄ ꯇꯧꯕ꯫ ꯑꯗ ꯃꯥꯁꯨ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯑꯕꯅꯤꯅ ꯃꯊꯧ ꯆꯤꯟꯖꯔꯒꯁꯨ ꯍꯥꯏꯐꯦꯠ ꯊꯕꯛꯇꯣ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕꯀꯣ, ꯅꯨꯄꯥꯁꯤꯡꯒꯤ ꯃꯊꯧ ꯑꯣꯏꯔꯛꯄꯗ ꯃꯥꯁꯦ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯇꯧꯋꯦ꯫ ꯑꯗ ꯂꯩꯁꯥꯕꯤ ꯃꯆꯥ 2-3 ꯂꯩꯌꯦꯗꯤ ꯃꯥꯁꯦ ꯈꯪꯉꯦ, ꯊꯣꯏꯅꯗꯤ ꯈꯟꯖꯜꯂꯨꯗꯦ, ꯃꯥꯗꯤ ꯌꯦꯡꯁꯨ ꯌꯦꯡꯁꯜꯂꯨꯗꯦ, ꯊꯣꯏꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯃꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯂꯣꯟ ꯌꯦꯡꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯖꯥꯠꯅꯤꯗ꯫ ꯑꯗ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯏꯀꯣ, ꯑꯁꯤ ꯅꯨꯄꯤꯁꯤ ꯅꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯤꯍꯦ, ꯅꯪꯕꯨ ꯌꯥꯗꯦ ꯃꯣꯃꯣꯟ ꯀꯅꯣꯛꯏ ꯀꯥꯟ ꯍꯥꯏ꯫ ꯑꯁ ꯀꯥꯏꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝꯑꯅ ꯈꯟꯖꯩꯌꯦꯕꯀꯣ꯫ ꯑꯗꯒꯤ ꯃꯣꯏꯁꯦ ꯗꯦꯕ ꯀꯔꯃꯗꯣ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯉꯩꯁꯦ ꯃꯣꯏꯁꯦ꯫ ꯑꯗ ꯁꯤꯡꯖꯨ ꯁꯨꯔꯦ, ꯃꯥꯁꯦ ꯄꯤꯔꯛꯄꯀꯣ ꯇꯧꯕꯒꯤꯗꯤ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡꯒꯁꯨ ꯃꯣꯏꯁꯦ ꯂꯣꯏꯅꯩꯌꯦ꯫ ꯑꯗꯒꯤ ꯑꯆꯥꯄꯣꯠꯃꯛꯇ ꯍꯧꯔꯦ, ꯆꯧꯃꯛꯇ ꯍꯧꯔꯦ, ꯑꯗꯨꯝ ꯃꯥ ꯍꯦꯛ ꯀꯧꯔꯛꯄꯤ, ꯑꯗꯩ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕꯃꯛꯇ ꯊꯣꯡꯉꯦ, ꯃꯥꯏ ꯁꯔꯨꯛ ꯍꯦꯛꯇ ꯄꯤꯔꯛꯄꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯋꯦ꯫ ꯃꯥꯁꯦ ꯑꯗꯨꯝ ꯄꯤꯔꯛꯏꯕꯣꯏ ꯅꯤꯡꯗꯅ ꯑꯗꯨꯝ ꯃꯥꯗꯤ ꯄꯪꯆꯥ ꯆꯥꯏꯌꯦꯕꯀꯣ꯫
ꯗꯒꯤ ꯃꯥꯁꯨ ꯂꯣꯏꯅ ꯈꯣꯠꯅꯗꯅ ꯈꯔ ꯀꯧꯅ ꯉꯥꯡꯅꯗꯅ ꯇꯧꯔꯦ ꯑꯗ ꯈꯪꯉꯦ ꯃꯥꯁꯨ ꯃꯉꯣꯟꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯛꯄ ꯋꯥ ꯉꯥꯡꯉꯛꯄ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯋꯥ ꯉꯥꯡꯕꯗ ꯗ꯭ꯔꯣ ꯗ꯭ꯔꯣ ꯉꯥꯡꯕ ꯍꯦꯛ ꯌꯦꯡꯕꯗ ꯁꯛꯇꯣ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯃꯤꯁꯦ ꯂꯩꯗꯅ ꯂꯋꯥꯏ ꯁꯛ ꯏꯝꯐꯥꯜ ꯁꯛ ꯀꯥꯏꯅ ꯍꯥꯏꯅꯩꯌꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯈꯤꯇꯪ ꯍꯦꯛ ꯀꯦꯕ ꯍꯩꯔꯒꯅ ꯏꯝꯐꯥꯜ ꯁꯛꯇꯥꯅꯤ ꯍꯥꯏꯕ ꯑꯗ ꯈꯤꯇꯪ ꯃꯁꯛ ꯐꯖꯔꯁꯨ ꯀꯦꯕ ꯍꯩꯇꯕ ꯗ꯭ꯔꯦꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯈꯤꯇꯪ ꯇꯣꯉꯥꯟ ꯇꯥꯔꯒꯗꯤ ꯂꯋꯥꯏꯅꯤ ꯂꯋꯥꯏ ꯇꯥꯏꯌꯦ ꯀꯥꯏꯅꯒ ꯍꯥꯏꯅꯕꯁꯨ ꯂꯩꯗꯅ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯃꯥꯒꯤ ꯂꯝꯗꯥꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯝꯗꯨꯒ ꯌꯦꯡꯅꯀꯥꯟꯗꯗꯤ ꯃꯥꯁꯦ ꯀꯦꯕ ꯍꯩꯇꯕꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯃꯇꯝꯁꯤꯒꯤ ꯌꯛꯂꯥꯎꯕ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯕꯁꯦ ꯅꯤꯡꯊꯤꯖꯅ ꯍꯩꯕꯀꯣ ꯃꯤ ꯂꯣꯏꯅꯕꯁꯨ ꯌꯥꯝ ꯍꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯋꯥ ꯉꯥꯡꯕ ꯀꯣꯏꯗꯕꯤ ꯈꯣꯠꯇꯕꯤꯗꯒ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯝꯃꯦꯀꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯗ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯌꯦꯟ ꯂꯣꯏꯕꯀꯣ ꯌꯦꯟ ꯂꯣꯏꯖꯕꯗꯣ ꯀꯣꯏꯂꯔ ꯑꯃ ꯃꯥꯅ ꯄꯨꯊꯣꯛꯑꯒ ꯃꯆꯟꯅꯨꯄꯤꯁꯤꯡꯒꯁꯨ ꯇꯤꯟꯅꯔꯤꯕꯅꯤꯅ ꯃꯥꯅ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯇꯧꯔꯒ ꯃꯥꯅꯒ ꯊꯣꯡꯉꯦ ꯑꯗ ꯃꯥꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯑꯗꯨꯒ ꯊꯣꯡꯉꯒ ꯈꯣꯠꯂꯒ ꯄꯤꯖꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯩ ꯃꯣꯏꯁꯦ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯀꯩꯝꯇ ꯈꯜꯂꯨꯗꯦ ꯑꯗ ꯃꯦꯁꯦꯁꯀ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯩ ꯐꯣꯟꯒꯁꯦ ꯇꯧꯔꯛꯇꯅ ꯇꯧꯋꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯅꯨꯄꯥꯁꯤꯗꯒꯤ ꯍꯥꯏꯔꯒ ꯂꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗ ꯃꯣꯏ ꯃꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯐꯣꯟꯗ ꯀꯩꯗ ꯌꯥꯎꯅꯕꯗꯣ ꯅꯝꯕꯔꯁꯦ ꯃꯃꯤꯡ ꯁꯤ ꯀꯧꯏ ꯈꯪꯅ ꯅꯝꯕꯔꯗꯣ ꯌꯥꯎꯔꯝꯕꯗ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯑꯒ ꯃꯦꯁꯦꯁ ꯊꯥꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯁꯥꯟꯅꯩꯌꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯊꯣꯏꯅ ꯂꯨꯅ ꯈꯟꯖꯜꯂꯨꯗꯕ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯏꯆꯝ ꯆꯝꯅ ꯊꯥꯔꯛꯏꯕꯣꯏ ꯀꯥꯏꯅ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯃꯥ ꯄꯥꯝꯃꯝꯃꯒꯁꯨ ꯊꯃꯣꯏ ꯌꯧꯅ ꯀꯩꯁꯨ ꯄꯥꯝꯃꯝꯒꯗꯕ ꯃꯥꯟꯗꯦꯗ ꯉꯥꯏꯍꯥꯛꯀꯤ ꯃꯣꯏ ꯏꯟꯈꯠꯂꯛꯄ ꯀꯣ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯗꯤꯜ ꯂꯦꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯀꯥꯏꯅ ꯀꯩꯁꯨ ꯂꯨꯅ ꯈꯟꯖꯜꯂꯨꯗꯦ ꯑꯗꯣ ꯇꯞ ꯇꯞꯅ ꯁꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕꯤ ꯍꯥꯏꯕꯗꯨꯃ ꯂꯩꯇꯕꯅꯤꯅꯀꯣ ꯃꯦꯁꯦꯁ ꯊꯥꯔꯦ ꯃꯥꯅ ꯇꯥꯍꯟꯅꯤꯡꯕ ꯑꯗꯒꯤ ꯀꯣꯜ ꯇꯧꯔꯝꯃꯦ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯦ ꯃꯥꯅ ꯀꯣꯜ ꯕꯦꯛ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯃꯥꯁꯨ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯈꯟꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯎꯏꯌꯦ ꯑꯗ ꯃꯥꯁꯤꯗ ꯆꯠꯂꯤꯒ ꯀꯩꯅꯣꯝꯃꯒ ꯍꯦꯛ ꯆꯠꯊꯣꯛꯄꯁꯦ ꯗꯗꯥꯕꯨ ꯅꯍꯥꯟꯒꯗꯤ ꯀꯩꯝꯇ ꯆꯠꯊꯣꯛꯇꯗꯥꯏꯅꯦ ꯀꯩ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯒ ꯑꯗꯒꯤ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕꯒꯨꯝꯕ ꯑꯗꯨꯝ ꯆꯨꯔꯥꯀꯔꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯄꯁꯤꯀꯣ ꯌꯨ ꯊꯛꯇꯦ ꯍꯥꯏꯗꯥꯏꯅꯦ ꯈꯣꯠꯇꯦ ꯍꯥꯏꯗꯥꯏꯅꯦ ꯒꯥꯏꯁ ꯊꯛꯇꯤꯌꯦ ꯑꯩꯗꯤ ꯆꯥꯅꯕꯗꯣ ꯆꯥꯔꯒ ꯍꯜꯂꯛꯇꯣꯏꯅꯦ ꯏꯃꯥꯟꯅꯕꯒ ꯁꯨꯝ ꯐꯝꯕ ꯋꯥꯅꯤ ꯊꯛꯇꯦꯗ ꯈꯣꯠꯇꯦꯗꯅ ꯍꯥꯏ ꯊꯥꯖꯗꯕꯤꯗꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯒꯦ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯌꯦꯕꯀꯣ ꯄꯥꯏꯌꯨ ꯀꯩꯅꯣꯗꯨꯕꯣꯅ ꯃꯥꯁꯨ ꯀꯩꯁꯨ ꯈꯟꯗꯕꯤꯗ ꯑꯗꯨꯝ ꯄꯥꯏꯍꯜꯂꯦ ꯑꯗꯒꯤ ꯌꯥꯝꯅ ꯃꯆꯟꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯔꯣꯜ ꯍꯥꯏꯗꯤ ꯐꯨꯔꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯒꯁꯦ ꯍꯦꯛꯇ ꯄꯤꯔꯛꯑꯦꯕꯀꯣ ꯐꯤꯒꯨꯝꯕ ꯃꯃꯥꯒꯤ ꯐꯤꯒꯁꯦ ꯂꯩꯗꯅ ꯈꯣꯠꯇꯅ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯃꯥꯁꯦ ꯀꯩꯁꯨ ꯈꯜꯂꯝꯗꯕꯗꯒꯤ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯃꯥꯁꯨ ꯅꯠꯇꯕꯀꯣ ꯃꯆꯟꯅꯨꯄꯤ ꯑꯗꯩ ꯃꯃꯥꯕꯨꯁꯨ ꯌꯥꯝ ꯅꯤꯡꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯅꯨꯡꯁꯤꯅꯕꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯕꯅ ꯐꯗꯧ ꯃꯥꯜꯂꯦꯗ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯕꯤꯕꯁꯨ ꯃꯥꯜꯂꯦ ꯑꯗꯩ ꯑꯩꯗ ꯅꯠꯇꯅ ꯏꯃꯥꯁꯨ ꯏꯆꯜꯁꯨ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯀꯥꯏꯅ ꯃꯥꯅ ꯈꯟꯖꯩꯌꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯏꯝꯐꯥꯜꯗ ꯀꯩꯅꯣ ꯇꯝꯃꯒ ꯂꯩꯕꯅꯦ ꯐꯨꯔꯤꯠ ꯇꯣꯞꯁꯀꯨꯝꯕ ꯕ꯭ꯂꯥꯎꯁꯀꯨꯝꯕ ꯀꯩꯀꯥ ꯇꯨꯔꯒ ꯂꯩꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯥꯅ ꯔꯦꯟꯇ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯇꯝꯕꯗꯒꯤ ꯍꯩꯔꯕꯗꯒꯤ ꯌꯨꯝꯗ ꯂꯩꯕꯕꯨꯗꯤ ꯑꯗꯥꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯒ ꯍꯦꯟꯅ ꯇꯨꯕ ꯈꯣꯠꯄꯗꯨꯅ ꯁꯦꯜ ꯅꯨꯡ ꯊꯣꯛꯄꯁꯨ ꯍꯦꯜꯂꯤ ꯈꯣꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯔꯖꯥꯠꯅꯤ ꯃꯌꯨꯝꯗ ꯑꯃꯨꯛꯃꯨꯛꯇꯤ ꯂꯥꯛꯄ ꯃꯣꯏꯗꯤ ꯂꯥꯛꯄ ꯍꯥꯏꯗꯤ ꯀꯨꯝꯕ ꯍꯥꯏꯀꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯨꯝꯕ ꯍꯥꯏꯅ ꯄꯜꯂꯛꯑꯦ ꯑꯗꯒꯤ ꯆꯩꯔꯥꯎꯕ ꯃꯇꯝꯗꯒꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯤꯒꯤ ꯐꯩꯖꯣꯝꯒ ꯂꯩꯕꯤꯔꯛꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯩ ꯃꯤꯅ ꯁꯨꯝ ꯇꯧꯕꯤꯔꯛꯑꯕꯅꯤꯅ ꯅꯨꯄꯥꯁꯤꯁꯨ ꯃꯥꯏꯁꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯝ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯑꯗꯩ ꯃꯣꯏ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯄꯤꯕꯤꯕꯗꯣ ꯑꯦꯟꯁꯥꯡ ꯅꯥꯄꯤꯗ ꯑꯣꯏꯔꯁꯨ ꯑꯗꯩ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤꯅ ꯂꯩꯔꯒ ꯆꯥꯔꯝꯅꯤ ꯃꯌꯨꯝꯁꯨ ꯌꯥꯝ ꯂꯥꯞꯄꯅꯤꯅ ꯃꯌꯨꯝ ꯆꯠꯇꯕ ꯇꯥꯏꯃꯤꯡꯗꯗꯤ ꯅꯪ ꯍꯦꯛ ꯆꯠꯄ ꯀꯥꯟꯗ ꯊꯤꯟꯕꯤꯔꯨ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯂꯝꯁꯤꯒ ꯏꯝꯐꯥꯜꯁꯤꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕꯗꯣ ꯑꯣꯏꯗꯦꯕꯀꯣ ꯈꯔ ꯅꯛꯅꯕ ꯑꯣꯏꯌꯦ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯒꯗꯤ ꯌꯥꯝ ꯑꯗꯨꯝ ꯂꯥꯞꯅꯈ꯭ರೆ ꯏꯝꯐꯥꯜ ꯇꯥꯟꯅ ꯂꯥꯛꯄꯁꯦ ꯃꯇꯝ ꯅꯣꯡꯃ ꯆꯪꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯑꯞ ꯗꯥꯎꯟꯗ ꯑꯗꯨꯝ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯀꯣꯟꯅꯕꯗꯣ ꯃꯁꯥꯒꯤ ꯒꯥꯔꯤꯒ ꯂꯩꯅꯔꯒꯗꯤ ꯐꯕ ꯑꯗꯨꯒ ꯂꯥꯏꯟꯗꯒ ꯆꯠꯂꯗꯤ ꯑꯗꯨꯝ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯀꯣꯟꯅꯕꯒꯤ ꯃꯑꯣꯡꯅꯦ ꯍꯥꯏ
ꯑꯗꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡꯁꯤꯅꯁꯨ ꯃꯣꯏꯅꯒ ꯁꯥꯕ ꯀꯣ ꯐꯤ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯔꯣꯟꯒꯨꯝꯕꯁꯦ ꯑꯗꯨꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯩ ꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯗꯩ ꯅꯨꯡꯁꯤꯅꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ khitang toro hadi khitang kino to ba shang warau jaba gi tap ngang jaba do sauna badi kaya sauna de nupa se ma se mabu su khra tap che bu ma sana adu pangsau lo sauning bu ma pokte to ma na hai ba tawri ba mayam du su ma di char ga chai adagi asi ta chala chali asem dum hai bin da nupi sina hai pa su ma mari thoidong na ye lu de ba aduga nupi se gi phone se marak marak ta off di lei bai ta ne wari sanaramani ade wari sanaramdagi kisum hainadami dum nungdang sima dum off laiba masu nungdang thaba komba matamdadi wari sanaringidana ko numidang na khara kombanina adubu off laibanina sagi sanaringba khana sana phangdabai nungaitaba ade nungala kanda mu haige sumasu school chanaba mu to tuition tawnaba amu hona adagi school mu halaga yung kita ba khang kitang hakpo thaba di tuition yang sing um tong na wala ba na thawak se sin ba na kya di hang de ba ko ma se man hangin nang phone do offline do kai no na da ni pishin har pa se kamai har ke da my phone se yadre battery muk off ta bai ta ne the charger se charge to tong chang da ba ade off ta gi su yaw ni khot pa ni marmak ti yaw ni khot pa ni phone se ama lei da di yar roi lei ye na di khalle do khale lei shiran tawni yaring khai dum season agi kaina hair eba tenupa sina hai yamba yam daba ai bisa khar hapage ama leira sidana na nusina ba kaurabani na masu nungai tabam phau do dene pisi imu si su yam ahena nungai phaba imu din natte ba ko dene pisna yaring khe dum baina gi da thamoi sengnaraga loire khotle na hai nomadi de pasna ma se mayum dagi ensang napi dei kai dei mayam puiye yam yame de nga su yawe bu ko khra ada mana labor ren tu doina la o na hai ni pisina ni pase ma su challe man kai ma sa da chat pani ma se ma than da challe mwana ba hodre de mo ren tu dum chang o na hai e chang nge de jang napi ga pi na ko than tawe mo gi ren to ni pisina labor ren se mo family wena labor su yawe bu ko dum chang pani na ka dum mun na yengu draga su konjen hek tab da ni pi pa dum pun na lebi da angang su kai su la leibani na family dum leib ne kham ayam bana nu pi ngak ta leiboi na tawe mi mayam leibadi oi de du ka su yam da na mi tarak tarak khak leiba su oi de ba yam ju sawe ko mo gi ren ki pham do mathak maka su mathak ta khara de ki makha da khara leibne adagi janga ga nupi sing lebam sima se pothar chakchara ga chakro khro an haibadagi nupi do mathan da le ba na ka da mudi dum changba ga thong se dum lon jan na ba korean ki hongna bir kai hongde thong se lon jan na ba de nupi sing na jang thong yen thong hai nu mi se nupi sing ha na le ga thong ke ji kham le ga thong khot na chamin wari ma tai ngak sa na re ado haibagi wani nupi ga nupang ga ta ka manung da adum leibase phataba wakal adum khalak pado ko ma su nung shiruba he ko bani na de ne bidu na su ma se hek lak pa cha kro kho kron tan thor pusna te lego khoi ko nga le chalu kho lu kan hai bani na nung shi ba ko ben nung moi bani se yuban mari se do da tham gre anu pa sin di dum khalle bo ko kari gumba mana chau da nai dare ne mana kaigumba ai tung da inner age jealousy haisu ai ma se dum lawrage dum nimis dum chelage na nu pasina su khalle ni pima su kemta hairakte phana kuina ler kanda yang su chaloi su lehoroge kholage thengani kholani na haibadagi nu pasi su dum la e ko ngasai mari do hena naksana ba oibagi nu pasi ma se ngau chana ba haibdu ore ba haibani phana kuina nu pi se nu pi wakhalda kaya changdana thamoida ihang hangai nusiba do thamaktraga hojiki nupi sina nusinar pesta ma se pra angawba do oi mimang tumang khangda bai tare ni hanadi phone wari ga sana ba se adum sanadaba oita su kitang thamoida nungai taba ma phawraga su kashu khanjanda ba do oi ba adistegi ma se
uningba de wari ga sedum sane phone ga paining bagi wakal mam di pu e alma se hai di ikai jab do bis da sau ba sim di ma sa gi de sungai hai ta bai ta ne nang phone pai tri do kai gi no kai chau lang bu se ngam da ba pha nam sai pro bok cha ga to bong khang da bi le su ni bi du ne call pai pa nang phone pai ti do kai no har ga ai si gi thabok se to ru ba ne sai si top si ma lotion na hol na ru ba ne hai bas da adum chawni ngai mar ma ile ile ta ba do mo da oye dumaina de nupisin hek harak pan nupa se dom chatna ba hone ba ayuk oigera nungthin oigera de numi dang bawa moibani se amela yengu doi ni khol doi ni ga bis la o ga bis mathanda ki khang da ngai adum chatle ma su de mama hoi ko machane pion has khoda se ke nom tawre han tang ti pachana chatle khole na mama na su hai je phare phare nang na pamjaba nusi jabam thengnari do yung kai pa ma su yare pa la su yare ma su nupi du su sinbam ma haire yam ina kera khunbi gi masa su pamjade kara masa gi sinbam haira ga hengwa hingbada wadana ba suba no ba leptraga dum nungai rak pa pu ni da na dumain haije bo ko na pasi mama sina nung dang ga chatna khotna dagi ma se renta changba ya ba ta chance le di hekta changaga moi ba ni se dum nushina ba do achela mari heta thamba do ko oye deni pisi ba ji infan da leba ina nung dang la to sin ko to ba si su nu pa ji ma ka shum khan de bo ko chali se ma ga khatani na anu khan ja bo do ade nung to su ni pisi phone sim par ga check to ge ko ke ju khalu da ba chinga bo do lai tam ni na deni pisi na su nu pa si phone se pai na khotna check se to ge shoi hai de to sto de bo ko nu pisi na wari chana ba ka sin pisi na hai e ai nang nu shi se sumai na adum lai ngai timing do nu pisi moi man dom ja thopam gi nupi di mani thue hai te nupa si na mandom cha thokpa mod leiram bada nang se nu le kai de yam phai hai nupi su kem ta koi te khotte de gi nupi ngang su dum chaka chaka to de nang se am le mi na bu sam cham mi khole ade nang se nu shi bani khopani kai nupi si na dum seng na dum hai e bu ko nupi si na hana khanja nang de hu da kem ta khalam moi aina ni nang thamoi seng na nu shi jai se hayeng wai ibani dum lai minar kanda aina nang nusiba na dum hela dam ne ka nupi sin hai ba ko aswa hai si dore nupa sin ngau jari se punsi si da ai bu khwai da gi nusibi ba ma thengna re ka dei masang ma to yam ka hena phajadra su chungphiran cha yeng bu da nungai ko de gi mi loina ba su nungai mama pa na su ya jai adum harau jaba hai ba do ore de nupa na adum ibani shmai shum lei ba do ai ju pakhatli luhong na ba dore sen hai ba nupi si da then the fish is hoin high and the chain body ko Kangnaba oirabanina haibala allage achimudumukti hek phajapate na pasin hai nupisina di hai chen se na chila su yai ki sukai de na ko adagi nupasi gi mama sina ahalaman su moina su dum yanari bai mongama una banina haibana phaida haibana pamse imadi imaudu hairurage na haibadagi moise mangol kare hainare sagi nupa gi mogi sagai dina ta bandom cha thokku maga si yawe mani sai mari mata do oi bani na ko mana ga sen sa da na tawduna koi lang da ko chen da na moise mangol se kare ko ali luhong bai ni mi se sida na lepna re luhong do re de luhong maya yorok pa swai sida di nupasi gi mama sin hai ba noi hoiti pakhanu bandi pakhana ba do pakhana nu luhong do ba leira bani na yum nung ji ju khra semjan ji de mingon da legi ba paisa nung sa ju ju khra tasan khomjan da na tawraga luhong khong do busina kayam chang ba khot pa na gi ka na kamai do wa na nang school su chat pani na khot pani na de gi lo matam ni na lo su lo ong da ya roi te luhong basi paisa chang bani khot pani na thanta su oi bani na ado yam chau na hai tar hazau lang da na di hongu si kholo si na hai re nu pa si hoi na hai ba da gi thabak se khra china gre de nu pi si na su hai re bu ko hana gi dumai na toina una ba nang toina lak pa do la anu ayu si nei si da kitang ma wera ga di infal da le ra ga gi mi gi da yaw ga adom sel ta ba di ya roi ado ai da lei ba ni khang ni tra koi paisa khra tung chal la ga koi infan chai si da dukala ma hang bra kai no tawraga hingna bhona ra se aju paisa ki tang ta lakhi ge sine ba nu pisne hai se dei ma gi ahum po kai ka su purok ta ba ya roi mi mangda ta job na porok po do aju ikai jai ta aju marum nu khra yaw ri kholi na smaina wari wa tai se phajana sana re khomo ni se dei nu pa si suma su
ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯁ ꯅꯨꯄꯥꯗꯣ ꯊꯕꯛꯁꯦ ꯃꯥꯁꯦ ꯑꯔꯣꯏꯕꯤꯗ ꯆꯤꯜꯂꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯄꯨꯁꯜꯂꯨꯕꯅꯤꯅ ꯁ꯭ꯀꯨꯜꯁꯨ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯃꯥꯁꯦ ꯍꯦꯛꯇ ꯑꯁ ꯑꯔꯣꯏꯕꯤꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯖꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯒꯗꯕ ꯑꯣꯏꯔꯁꯨ ꯊꯕꯛꯇ ꯌꯥꯝ ꯋꯥꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯩ ꯅꯨꯄꯤ ꯃꯥꯁꯨ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯕꯖꯥꯠꯅꯤ ꯐꯣꯟꯁꯦ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯑꯣꯐ ꯍꯥꯏꯔꯛꯄ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯅꯪꯒꯤ ꯐꯣꯟꯗꯨꯕꯨ ꯀꯩꯅꯣ ꯑꯃ ꯂꯩꯔꯁꯤ ꯁꯤꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯅꯀꯣ ꯅꯅꯥꯛꯇ ꯂꯥꯛꯀꯗꯕꯁꯨ ꯀꯨꯏꯗ꯭ರೆ ꯍꯥꯏꯗꯤ ꯑꯗꯨꯅ ꯐꯣꯟꯁꯦ ꯂꯩꯔꯛ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯏꯗ ꯂꯥꯛꯑꯒ ꯅꯪꯒꯤ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯄꯥꯏꯃꯤꯟꯅꯔꯁꯨ ꯌꯥꯏ ꯄꯩꯁꯥ ꯄꯥꯝꯃꯨꯗ꯭ꯔꯣ ꯂꯩꯔꯁꯨ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯐꯖꯅ ꯂꯩꯔꯁꯤꯅ ꯍꯣꯏ ꯑꯗꯣ ꯑꯩ ꯅꯪꯒ ꯋꯥꯔꯤꯗꯤ ꯁꯥꯟꯅꯩ ꯋꯥꯔꯀꯥꯟꯗ ꯄꯣꯊꯥꯐꯝ ꯂꯩꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯟꯁꯤꯁꯦ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯗꯕꯅꯤꯀꯣ ꯀꯥꯏꯅꯒ ꯍꯔꯥꯎ ꯂꯩꯔꯤꯉꯩꯁꯤꯗ ꯑꯍꯤꯡꯁꯤꯗꯅꯦꯕꯀꯣ ꯑꯍꯤꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯥꯏ ꯃꯟꯗꯣꯝꯆꯥꯁꯦ ꯊꯣꯡ ꯊꯤꯜꯂꯛꯑꯦꯕꯀꯣ ꯊꯤꯜꯂ ꯍꯧꯗꯣꯛꯑꯦ ꯃꯣꯏꯁꯦ ꯄꯥꯈꯠꯅꯔꯦ ꯀꯩꯗꯧꯅꯔꯖꯥꯠꯅꯣꯅ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯅꯨꯃꯤꯠꯁꯤꯗꯁꯨ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦꯕꯀꯣ ꯑꯩ ꯐꯣꯟꯁꯦ ꯃꯩꯁꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯆꯥꯔꯖꯁꯦ ꯇꯧꯕꯅꯤ ꯆꯪꯉꯝꯗ꯭ರೆ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯑꯣꯐ ꯇꯥꯈꯤꯗꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯑꯣꯐ ꯇꯥꯗ꯭ꯔꯒꯗꯤ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯣꯐ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯅꯨ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯈꯣꯠꯂꯒꯦꯅ ꯅꯨꯄꯤꯁꯦ ꯍꯥꯏꯔꯝꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯅ ꯍꯣꯏꯅ ꯍꯥꯏꯕ ꯅꯨꯡꯗꯥꯡꯅꯦꯕ ꯅꯨꯡꯗꯥꯡ ꯌꯥꯝ ꯊꯦꯡꯅꯗꯤ ꯆꯪꯕ ꯑꯗꯨꯋꯥꯏꯗ ꯑꯣꯏꯕꯖꯥꯠꯅꯤꯗ ꯊꯣꯡ ꯊꯤꯜꯂꯒ ꯍꯧꯗꯣꯔꯛꯄꯗꯒꯤꯗꯤ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯅꯕꯗꯤ ꯃꯗꯣꯝꯆꯥꯁꯤꯅ ꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯨꯃꯥꯡ ꯀꯥꯔꯕ ꯃꯗꯣꯝꯆꯥꯁꯤꯗꯤ ꯑꯗꯩ ꯉꯁꯥꯏ ꯍꯥꯏꯕ ꯈꯣꯠꯄ ꯆꯠꯄꯁꯨ ꯃꯥ ꯌꯥꯎꯔꯨꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤ ꯃꯥꯁꯦ ꯐꯝꯊꯔꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯆꯥꯅꯨꯄꯥ ꯇꯥꯔꯦ ꯇꯞꯅ ꯉꯥꯡꯉꯨ ꯈꯣꯠꯂꯣꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯐꯣꯟ ꯇꯧꯋꯦ ꯑꯣꯐ ꯇꯥꯏꯗ ꯀꯩ ꯂꯝꯗꯅꯣ ꯈꯣꯠꯇꯅꯣ ꯆꯦꯜꯂꯤꯁꯦꯅ ꯃꯥꯁꯨ ꯊꯣꯛꯂꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯎꯔꯦꯕꯀꯣ ꯆꯨꯝꯃꯕ꯭ꯔꯅꯦ ꯃꯥꯔꯅꯦ ꯍꯥꯏ ꯃꯥꯅꯤ ꯍꯥꯏꯔꯛꯑꯦ ꯈꯣꯠꯂꯛꯏ ꯑꯁꯣꯝ ꯅꯥꯀꯟ ꯌꯨꯝꯗꯒꯤ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤ ꯅꯪꯗꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅ ꯍꯪꯕꯗꯨꯗ ꯅꯪꯗꯤ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯅꯃꯥꯅ ꯐꯤ ꯁꯥꯔꯤꯉꯩꯗ ꯅꯪꯅ ꯌꯦꯟ ꯃꯆꯥ ꯀꯛꯄꯗꯣ ꯑꯩꯅ ꯎꯏ ꯂꯩ ꯀꯩꯅꯣꯅꯦꯅ ꯑꯩꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯆꯦꯜꯂꯁꯨ ꯍꯥꯏꯔꯛꯇꯦ ꯁꯨꯝꯅꯇꯪꯒꯤ ꯅꯪ ꯂꯩꯕ꯭ꯔꯥ ꯈꯛꯅꯤ ꯃꯣꯏꯅ ꯍꯪꯉꯛꯏꯕ ꯑꯗ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯌꯦꯅ ꯈꯨꯝꯃꯤ ꯈꯣꯠꯂꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯀꯔꯤ ꯂꯝꯗꯅꯣ ꯈꯣꯠꯄꯅꯣ ꯃꯥꯅ ꯆꯦꯜꯂꯤꯁꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯦ ꯆꯦꯡꯒꯗꯤ ꯀꯩꯗꯧꯅꯤ ꯀꯩ ꯎꯄꯥꯏ ꯂꯩꯅ ꯊꯦꯝꯖꯤꯟꯕꯤꯔꯤꯃꯦꯁꯤꯗ ꯃꯗꯣꯝꯆꯥ ꯅꯨꯄꯤꯉꯩ ꯍꯧꯅꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯒꯤ ꯄꯦꯟꯗꯕꯒꯤ ꯄꯣꯔꯣꯛ ꯁꯣꯟꯕꯁꯦ ꯁꯣꯜꯂꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯐꯔꯦ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ ꯇꯧꯔꯤꯅꯤ ꯆꯦꯜꯂꯨꯕ ꯈꯣꯠꯂꯨꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅꯔꯨꯕꯗꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛꯅ ꯇꯝꯗꯅ ꯇꯧꯖꯔꯤꯅꯤ ꯐꯥꯔꯒ ꯆꯦꯟꯕꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥꯕꯨ ꯄꯥꯝꯖꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯀꯞꯄꯁꯤ ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨꯀꯣ ꯃꯥ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯅ ꯆꯦꯜꯂꯤꯔ ꯅꯠꯇ꯭ꯔꯒ ꯅꯁꯥꯅ ꯌꯥꯗꯅ ꯅꯪꯕు ꯂꯝꯒꯤ ꯂꯝꯈꯥꯡꯗꯒꯤ ꯅꯪꯕు ꯐꯥꯕꯤꯔꯤꯖꯥꯠꯂꯥꯅ ꯑꯃꯨꯛ ꯈꯟꯕ ꯉꯁꯥꯏ ꯃꯥꯗꯣ ꯔꯦꯟꯇ ꯂꯩꯕꯅꯤꯅ ꯅꯨꯡꯗꯥꯡ ꯍꯥꯏꯗꯤ ꯌꯥꯆꯪꯕ ꯇꯥꯏꯃꯤꯡꯗ ꯃꯥꯒꯤ ꯗꯨꯀꯥꯟ ꯐꯥꯎ ꯍꯥꯏꯗꯤ ꯐꯤꯔꯣꯜ ꯀꯩꯀꯥ ꯂꯧꯕ ꯆꯠꯄꯗꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯥꯕꯤꯗꯅ ꯆꯦꯜꯂꯤꯖꯥꯠꯂꯥ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯐꯣꯟꯁꯦ ꯑꯣꯐꯤꯁ ꯁꯨꯡꯍꯥꯡ ꯍꯥꯡꯉꯛꯇ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯁꯣꯝꯒꯤ ꯃꯥꯡꯒꯣꯟ ꯀꯥꯟꯅꯔꯨꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯃꯨꯡꯒꯁꯨ ꯏꯟꯊꯤꯅꯨꯡ ꯀꯩꯝ ꯍꯥꯏꯅꯗ꯭ꯔꯦ ꯃꯗꯣꯝꯆꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯣꯛꯈ꯭ꯔꯦꯕꯀꯣ ꯃꯣꯏꯁꯦ ꯁꯨꯝ ꯊꯤꯒꯠꯅꯔꯒ ꯍꯪꯅꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯗꯣꯝꯆꯥꯗꯤ ꯃꯥꯗꯤ ꯍꯪꯉꯤꯕꯣꯏꯔꯦ ꯀꯔꯤ ꯂꯝꯗꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯅ ꯍꯪꯉꯒ ꯃꯗꯣꯝꯆꯥꯁꯦ ꯄꯥꯎꯁꯦ ꯇꯥꯔꯕꯖꯥꯠꯅꯤ ꯃꯗꯣꯝꯆꯥꯁꯦ ꯍꯥꯊꯨ ꯑꯩ ꯑꯝꯇ ꯆꯠꯂꯨꯒꯦ ꯌꯨꯝꯗ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯁꯤꯅꯦꯕꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯩ ꯍꯜꯂꯛꯑꯒ ꯇꯝꯃꯒ ꯑꯩ ꯆꯠꯇꯗꯤ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯩꯁꯦ ꯃꯩꯊꯛꯇ ꯉꯧꯔꯒꯅꯦ ꯑꯩ ꯆꯠꯂꯤꯁꯦ ꯑꯩ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ ꯁꯤꯅꯦꯕ ꯑꯗꯩ ꯃꯃꯥꯁꯤꯁꯨ ꯀꯩꯝꯇ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯈꯣꯠꯂꯛꯀꯦꯅ ꯍꯥꯏꯔꯒ ꯇꯧꯗꯔꯦ ꯃꯃꯥꯁꯤꯁꯨ ꯉꯁꯥꯏ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ나 ꯇꯧꯒꯗꯕ ꯃꯥꯏ ꯃꯊꯧꯗꯨꯗ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯧꯅꯔ ꯂꯩꯔꯦ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯦꯕ ꯁꯤꯗ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏ ꯃꯗꯣꯝꯆꯥꯁꯤꯅ ꯍꯜꯂꯛꯑꯒ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯆꯦꯟꯒꯦ ꯌꯥꯎꯅ ꯆꯦꯟꯕ ꯑꯣꯏꯗꯕ ꯖꯥꯠꯅꯤꯗ ꯃꯥꯁꯦ ꯍꯣꯇꯦꯜꯗꯒꯤ ꯐꯥꯕ ꯑꯗꯨꯒ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯔꯕ ꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯃꯤꯅ ꯂꯥꯛꯑꯒ ꯊꯤꯒꯠꯂ ꯈꯣꯠꯂꯒ ꯐꯥꯕ ꯀꯥꯟꯁꯤꯗ ꯃꯣꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯗ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯕꯅꯤ ꯈꯨꯝꯃꯕ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯗꯒꯤ ꯑꯗꯨꯏꯗꯤ ꯅꯣꯏ ꯀꯩꯅꯥ ꯀꯠꯄꯤꯔꯅꯤ
ꯍꯥꯏꯁꯨ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯅꯨꯄꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯑꯃꯨꯛ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯍꯦꯛ ꯅꯨꯄꯤꯁꯦ ꯀꯣ ꯃꯣꯏꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯍꯣꯇꯦꯜꯗ ꯂꯧꯕ ꯉꯝꯃꯣꯏ ꯀꯥꯏꯅꯒ ꯍꯦꯛ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯁꯦ ꯗꯁꯥ ꯇꯥꯒꯗꯕꯩ ꯃꯃꯤꯁꯦ ꯎꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯆꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯩ ꯆꯦꯟꯕꯗꯒꯤ ꯃꯥꯁꯦ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯆꯦꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗꯁꯨ ꯏꯟꯊꯣꯛꯑꯦ ꯃꯥꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤ나 ꯑꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤꯁꯨ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤ ꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯒꯁꯨ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯥꯁꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯈꯔ ꯈꯣꯡꯗꯥꯕꯤ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯒ ꯑꯔꯣꯟꯕ ꯊꯕꯛ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯆꯠꯂꯤꯉꯩꯗ ꯐꯥꯃꯤꯟꯅꯔꯤꯕꯀꯣ ꯐꯥꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯑꯗꯩ ꯃꯥꯅꯁꯨ ꯂꯧꯒꯦ ꯈꯜꯂꯒ ꯅꯨꯄꯤꯁꯦ ꯃꯥꯅ ꯂꯧꯔꯒꯦ ꯄꯥꯝꯖꯔꯦ ꯍꯥꯏꯔꯒ ꯎꯅꯔꯒ ꯅꯨꯡꯁꯤꯅꯕ ꯅꯠꯇꯕ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯈꯔ ꯄꯤꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯈꯟꯕ ꯑꯣꯏꯕ ꯑꯗ ꯃꯔꯥꯏꯕꯛꯇꯣ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤꯁꯦ ꯀꯩꯁꯨ ꯅꯨꯄꯥꯁꯦ ꯂꯧꯒꯦ ꯈꯟꯗꯕꯅꯤꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯦꯅ ꯉꯁꯥꯏ ꯂꯩꯇ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯈꯪꯕꯗꯣ ꯑꯩ ꯅꯠꯇꯕ ꯃꯤꯒꯁꯨ ꯑꯗꯨꯝ ꯂꯩꯕ ꯃꯤꯅꯤ ꯈꯣꯠꯄꯅꯦꯅ ꯈꯪꯕꯅꯤꯅ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯃꯥꯗꯤ ꯏꯝꯐꯥꯜ ꯃꯅꯨꯡꯁꯤꯗ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯈꯔ ꯇꯥꯟꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯨꯛꯈꯪ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯟꯗꯣꯝꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯤ ꯉꯁꯥꯏꯒꯤ ꯃꯟꯗꯣꯝꯆꯥ ꯁꯤꯁꯤꯅ ꯁꯥꯎꯗꯅ ꯍꯦꯛꯇ ꯆꯩꯔꯨꯕꯖꯥꯠꯅꯤ ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯃꯛ ꯌꯥꯎꯅ ꯃꯥꯡꯒꯣꯟ ꯀꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯏꯄꯥꯝ ꯂꯝꯗꯝꯒꯤ ꯃꯤꯅꯤꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ ꯁꯥꯖꯠ ꯀꯥꯏꯅ ꯈꯠꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅꯁꯨ ꯌꯥꯝ ꯈꯨꯝꯃꯦ ꯍꯥꯏꯑꯦ ꯏꯆꯥ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯗꯅ ꯈꯣꯠꯂꯗꯅ ꯅꯣꯏꯗ ꯍꯥꯏꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ꯭ꯔꯣ ꯅꯣꯏ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯃꯆꯥꯒꯤ ꯑꯁꯣꯏꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯣꯠꯁꯜꯂꯒ ꯊꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕ ꯑꯗꯩ ꯃꯟꯗꯣꯝꯆꯥꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯝ ꯑꯃ ꯊꯣꯛꯏꯅꯤ ꯑꯗ ꯃꯥꯁꯨ ꯄꯦꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯅ ꯂꯩꯇ꯭ꯔꯁꯨ ꯐꯅ ꯂꯥꯏꯔꯔꯁꯨ ꯅꯣꯏ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄ ꯅꯠꯇꯦ ꯑꯗꯨ ꯁꯨꯔꯨ ꯅꯣꯝꯃꯒ ꯏꯔꯦꯟ ꯏꯆꯝ ꯆꯝꯅ ꯍꯤꯡꯒꯗꯕꯗ ꯅꯆꯥꯅꯨꯄꯤꯗꯨꯅ ꯕꯖꯥꯔꯗ ꯊꯥꯗꯣꯛꯑꯒ ꯁꯦꯟ ꯇꯥꯜꯍꯜꯂꯒ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯈꯣꯠꯂꯤꯕ ꯑꯣꯏꯔꯦ ꯍꯦꯛꯇ ꯉꯥꯡꯕꯁꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯗꯅ ꯈꯠꯅꯗꯅ ꯇꯧꯔꯒ ꯍꯜꯂꯛꯑꯒ ꯄꯥꯎꯁꯦ ꯇꯝꯃꯦ ꯂꯧꯍꯧꯗꯕ ꯌꯥꯝ ꯐꯔꯦ ꯅꯨꯄꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯪꯗꯗꯅ ꯂꯧꯔꯝꯃꯒꯗꯤ ꯌꯦꯡꯉꯣ ꯑꯁ ꯂꯥꯏꯕꯛ ꯊꯤꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯏꯁꯣꯔꯅ ꯀꯜꯂꯕꯅꯤ ꯈꯣꯠꯂꯕꯅꯤ ꯍꯥꯏ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯨꯁꯨ ꯍꯣꯏ ꯐꯔꯦ ꯂꯨꯍꯣꯡꯗꯕꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯀꯥꯏ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯄꯗꯣ ꯃꯥ ꯁꯥꯎꯅꯤꯡꯕꯗꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯅꯤꯡꯕ ꯃꯥꯕꯨ ꯐꯨꯅꯤꯡꯕ ꯍꯥꯠꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯨꯃꯗꯤ ꯃꯥ ꯄꯣꯛꯈꯤꯗꯦꯕ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯅꯤꯡꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯁꯥꯔꯤꯁꯦꯅ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯒꯦꯅ ꯋꯥꯍꯪ ꯑꯃꯗꯤ ꯑꯗꯨꯝ ꯍꯪꯅꯤꯡꯕꯗꯣ ꯑꯗꯨ ꯍꯪꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯒꯤ ꯂꯩꯀꯥꯏꯁꯤꯅ ꯀꯣ ꯁꯨꯝ ꯉꯥꯡꯅꯕꯗꯣ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯅꯨꯄꯥꯗꯣ ꯐꯠꯇꯅ ꯉꯥꯡꯅꯕꯗꯤ ꯅꯠꯇꯕ ꯃꯥꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯤꯗꯣ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏꯇꯦ ꯂꯧꯍꯧꯗꯕꯅ ꯐꯩ ꯈꯣꯠꯂꯤ ꯃꯔꯥꯏꯕꯛ ꯊꯤ ꯈꯣꯠꯂꯤ ꯃꯥꯏꯅ ꯍꯥꯏꯅꯕꯁꯤꯗ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯃꯥꯁꯦ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧ ꯅꯨꯡꯉꯥꯏꯇꯒꯨꯝꯁꯨ ꯇꯧ ꯑꯗꯣ ꯀꯞꯇꯤ ꯌꯥꯝ ꯀꯞꯄꯦꯕ ꯃꯥꯁꯦ ꯑꯁ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯥꯏꯗꯤ ꯃꯤꯅꯣꯛ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯪꯉꯤꯗꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣꯀꯣ ꯑꯗꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯨ ꯂꯩ ꯅꯨꯡꯁꯤꯗꯕ ꯌꯥꯅꯗꯕ ꯃꯤꯁꯨ ꯂꯩꯅꯤ ꯑꯗꯩ ꯃꯥꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯀꯧꯕꯅꯤꯅ ꯑꯗ ꯑꯁ ꯑꯩꯒ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯃꯤ ꯑꯁ ꯑꯩꯉꯣꯟꯗ ꯀꯂꯛ ꯄꯦꯜꯂꯝꯒꯗꯕꯗꯣ ꯀꯥꯏꯅ ꯈꯟꯖꯕ ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨ ꯃꯥꯁꯦ ꯌꯥꯝ ꯈꯟꯖꯟꯒꯟꯕ ꯃꯤ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯏꯀꯥꯏꯒꯟꯕ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯩ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨꯀꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦꯅ ꯈꯜꯂꯒꯗ ꯇꯧꯖꯕ ꯃꯤꯅꯤ ꯄꯨꯟꯁꯤꯁꯦ ꯃꯤꯉꯣꯟꯗ ꯁꯨꯛꯂꯥꯟ ꯂꯥꯟꯗꯅꯕ ꯍꯣꯠꯅꯖꯕ ꯃꯤꯅꯦꯕ ꯑꯗꯨꯃꯛꯇꯗ ꯀꯩ ꯍꯥꯏꯅꯤ ꯃꯥꯁꯦ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯑꯗꯨꯝ ꯍꯪꯕꯗꯣ ꯃꯥꯁꯦ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯔꯒ ꯑꯗꯨꯝ ꯂꯩ ꯃꯥꯁꯦ ꯈꯪꯗꯦ ꯀꯅꯥꯗ ꯇꯥꯏꯅꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯃꯥꯁꯦ ꯇꯨꯃꯤꯟ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯩ ꯃꯃꯥꯅꯤꯅ ꯃꯥꯒꯤ ꯃꯇꯧꯁꯦ ꯈꯪꯕꯅꯤꯅ ꯃꯥꯁꯦ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯊꯨꯅ ꯍꯣꯠꯅꯔꯦꯀꯣ ꯑꯗꯩ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯅꯨꯄꯤꯁꯦ ꯁꯤꯜꯂꯦ ꯅꯨꯄꯤ ꯏꯃꯨꯡꯁꯦ ꯃꯣꯏꯁꯨ ꯈꯔꯗꯤ ꯈꯦꯠꯅꯔꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯜꯂꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯉꯥꯡꯁꯨ ꯑꯉꯥꯡꯅꯤ ꯃꯥꯒ ꯌꯦꯡꯅꯕꯗꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗꯤ ꯍꯥꯏꯕꯅꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯆꯍꯤꯗꯣ ꯑꯗꯒꯤ ꯍꯦꯟꯕꯨ ꯍꯦꯟꯗꯣꯔꯛꯑꯕꯅꯦꯕꯀꯣ ꯂꯤꯇ꯭ꯔꯤꯛ ꯂꯤꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯂꯤꯔꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯑꯃꯨꯛ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯤꯁꯤꯅ
ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯗꯗꯤ ꯂꯨꯍꯣꯡꯕꯩ ꯆꯍꯤꯕꯨꯗꯤ ꯑꯗꯨꯝ ꯌꯥꯖꯔꯕ ꯃꯥꯒ ꯌꯦꯡꯅꯕꯗꯤ ꯑꯉꯥꯡ ꯑꯣꯏꯕꯗꯣ ꯃꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯔꯛꯏꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕ ꯑꯩꯈꯣꯏ ꯃꯃꯩꯗ ꯄꯣꯛꯄꯤ ꯑꯗꯨꯌꯥꯝ ꯃꯥꯒꯤ ꯃꯕꯨꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯕꯨꯡꯁꯤꯡꯒ ꯌꯥꯝ ꯒꯦꯞ ꯂꯩꯔꯒ ꯀꯣꯟꯅ ꯃꯃꯩꯗꯒ ꯌꯥꯎꯔꯛꯄꯤ ꯑꯣꯏꯕꯀꯣ ꯑꯗꯩ ꯃꯆꯦꯁꯤꯡ ꯀꯩꯀꯥꯗꯤ ꯂꯣꯏꯅ ꯃꯆꯥ ꯃꯁꯨꯒ ꯆꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯅꯦ ꯃꯆꯦꯁꯤꯡ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯕꯨꯡꯁꯤꯡꯅꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯃꯥꯁꯦ ꯄꯣꯛꯈꯤꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯀꯣꯟꯅ ꯃꯃꯩꯗ ꯌꯥꯎꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯌꯥꯝ ꯂꯨꯅꯗꯤ ꯇꯧꯖꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯑꯇꯣ ꯑꯇꯥꯡꯁꯤꯇꯪ ꯃꯌꯨꯝ ꯃꯀꯩ ꯄꯥꯗꯤ ꯃꯥꯒꯤ ꯐꯤꯕꯝ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯇꯪ ꯂꯩꯖꯔꯒꯗꯤ ꯈꯟꯕ ꯃꯔꯜꯁꯨ ꯑꯗꯨꯝ ꯄꯥꯏꯖꯕꯤ ꯄꯩꯁꯥ ꯄꯥꯏꯖꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯑꯣꯏꯕꯗꯒꯤ ꯃꯤꯁꯦ ꯑꯐꯕ ꯊꯤꯅꯔꯛꯄꯗꯣꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯀꯥꯡꯕꯨꯁꯨ ꯊꯤ ꯑꯗꯩ ꯃꯤ ꯌꯥꯝ ꯐꯕ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯗ ꯅꯨꯡꯉꯥꯏꯕ ꯍꯦꯛ ꯌꯦꯡꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯒꯤ ꯃꯗꯥꯎꯌꯥꯕ ꯍꯥꯏꯗꯣꯏꯔꯥ ꯃꯗꯥꯎ ꯌꯥꯕ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯗꯒꯤ ꯐꯤꯕꯝ ꯈꯔ ꯍꯦꯟꯅ ꯆꯥꯕ ꯅꯨꯄꯤꯁꯤꯒ ꯍꯥꯏꯅ ꯁꯤꯡꯅꯔꯦꯀꯣ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯉꯦ ꯊꯨꯅ ꯍꯣꯡꯉꯦ ꯃꯣꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯝꯁꯦ ꯏꯐꯪ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯈꯤꯗ꯭ꯔꯕ ꯉꯁꯥꯏꯒꯤ ꯃꯥ ꯑꯃ ꯁꯥꯟꯅꯔꯨꯔꯒ ꯊꯥꯖꯔꯨꯔꯒ ꯀꯥꯏꯅ ꯈꯟꯕ ꯑꯗꯩ ꯃꯃꯥꯁꯤꯅꯁꯨ ꯍꯥꯏ ꯅꯪ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯧ ꯊꯤꯗꯤ ꯐꯖꯅ ꯊꯤꯒꯠꯂꯕꯅꯤ ꯅꯨꯄꯤꯁꯦ ꯀꯥꯏꯗꯅꯣ ꯈꯣꯠꯄꯅꯣꯅ ꯏꯃꯥꯅ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯁꯣꯏꯈ꯭ꯔꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯀꯔꯥꯏꯗ ꯀꯔꯤ ꯆꯠꯂꯝꯃꯤ ꯑꯗꯒꯤ ꯀꯔꯥꯏꯗ ꯇꯝꯃꯝꯃꯤ ꯈꯣꯠꯂꯝꯃꯤꯅ ꯀꯣꯏꯊꯤ ꯊꯤꯒꯠꯂꯦ ꯑꯗ ꯃꯥꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯃꯌꯨꯝꯗꯨꯗ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯌꯨꯝꯗꯨꯗ ꯅꯥꯎꯊꯤ ꯁꯥꯔꯒ ꯂꯩꯔꯛꯄꯀꯣ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗ ꯍꯣꯁꯇꯦꯜꯗ ꯀꯩꯗ ꯂꯩꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯄ ꯈꯤꯇ ꯌꯥꯝ ꯊꯤꯅ ꯐꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯗ ꯌꯥꯝ ꯏꯀꯥꯏꯅꯩ ꯍꯥꯏꯌꯦ ꯏꯀꯥꯏꯕꯁꯦ ꯅꯨꯄꯤꯅ ꯈꯔꯗꯤ ꯍꯦꯟ ꯃꯥꯜꯂꯦ ꯃꯥ ꯎꯕꯗ ꯀꯣꯏꯆꯦꯟꯒ ꯆꯦꯜꯂꯦ ꯍꯥꯏꯀꯣ ꯃꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯅ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯅꯨꯄꯤꯗ ꯌꯥꯝꯅ ꯍꯦꯟꯖꯟꯕ ꯈꯣꯠꯆꯟꯕꯁꯤꯁꯨ ꯑꯃꯨꯛ ꯉꯝꯗꯕꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯂꯥꯜꯂꯨꯔꯕꯅꯤꯅ ꯃꯥꯗꯤ ꯅꯨꯄꯤꯗꯣ ꯂꯧꯒꯦ ꯈꯟꯖꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯤ ꯃꯆꯥꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯗꯣꯔꯕ ꯈꯜꯂꯒ ꯃꯥꯁꯦ ꯄꯥꯞ ꯑꯃ ꯆꯦꯜꯂꯦꯅꯅꯦ ꯈꯜꯂꯒ ꯅꯨꯄꯤ ꯍꯦꯛ ꯂꯨꯍꯣꯡꯉꯒ ꯂꯧꯔꯤꯕ ꯅꯨꯄꯤꯒꯤ ꯃꯅꯥꯛꯁꯤꯗ ꯃꯥꯁꯦ ꯅꯛꯁꯟꯕꯁꯦ ꯁꯨꯛꯉꯝ ꯉꯝꯗꯦꯕꯀꯣ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯅꯩ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯀꯣꯏꯔꯛꯇꯦꯗꯣ ꯑꯗꯒꯤ ꯀꯣꯏꯔꯛꯇꯕꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯗꯣ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯗ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯂꯩꯔꯦ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯁꯤꯁꯨ ꯍꯥꯟꯅꯗꯒꯤꯗꯤ ꯐꯤꯕꯝ ꯈꯔ ꯐꯒꯠꯂꯦ ꯄꯩꯁꯥ ꯅꯨꯡꯁꯥꯗꯕꯨ ꯑꯣꯏꯔꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯅꯨꯄꯤ ꯃꯄꯥꯅ ꯃꯇꯦꯡꯈꯔ ꯄꯥꯡꯉꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯁꯦꯀꯣ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯛ ꯋꯥꯅ ꯃꯥꯕꯨ ꯌꯥꯝ ꯁꯦꯟꯅꯖꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯈꯣꯡꯗꯥꯔꯝꯃꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯌꯥꯝ ꯍꯪꯅꯤꯡꯉꯦ ꯍꯥꯏꯌꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯃꯣꯏꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯍꯥꯏ ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯃꯥꯅ ꯈꯟꯖꯕꯗꯣꯀꯣ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯃꯥꯗꯧꯅ ꯇꯧꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯅꯤ ꯑꯗꯩ ꯏꯔꯥꯡ ꯂꯥꯡꯕ ꯏꯉꯥꯎ ꯉꯥꯎꯕ ꯃꯕꯨꯛꯇ ꯃꯔꯣꯝ ꯊꯝꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯊꯣꯛꯄ ꯅꯨꯄꯥꯁꯨ ꯂꯩꯗꯅ ꯑꯗꯣ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯅꯨꯄꯤꯁꯦ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯦ ꯀꯥꯏꯅꯒ ꯐꯠ ꯍꯦꯛꯇ ꯊꯥꯖꯔꯨꯅꯨ ꯍꯥꯏꯀꯣ ꯅꯨꯄꯤꯃꯨꯛ ꯁꯥꯊꯤꯕꯁꯦ ꯂꯩꯇꯦ ꯍꯥꯏ ꯑꯗ ꯃꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯅꯤꯁꯨꯕꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤꯒ ꯊꯤꯕꯤꯔꯒ ꯑꯐꯕ ꯑꯃ ꯂꯧꯕꯒꯤ ꯋꯥꯅꯤ ꯑꯗ ꯊꯥꯖꯗꯕ ꯃꯤꯅ ꯍꯦꯛꯇ ꯍꯦꯜꯂꯛꯑꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕ ꯃꯤꯗꯨꯅ ꯑꯗꯨꯌꯥꯝ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯤꯗꯅ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯈꯔ ꯊꯤꯒꯠꯄꯤꯌꯨ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯦ ꯃꯃꯥꯏꯇꯪꯒ ꯌꯦꯡꯉꯒ ꯍꯦꯛꯇ ꯐꯠ ꯂꯥꯎꯅ ꯆꯤꯡꯉꯒ ꯄꯨꯔꯛꯄꯁꯨ ꯄꯨꯔꯛꯀꯅꯣ ꯅꯪꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯅꯪꯒꯤꯗꯃꯛꯇ ꯁꯅꯥ ꯄꯤꯔꯛꯀꯦꯔꯥ ꯗꯥꯏꯃꯟ ꯄꯤꯔꯛꯀꯦꯔꯥ ꯅꯨꯄꯤꯁꯦ ꯍꯣꯏ ꯃꯥ ꯐꯠꯇꯕ ꯂꯤꯆꯠ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯁꯨ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯂꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨꯝꯕ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯗꯨ ꯅꯠꯇꯅ ꯈꯤꯇꯪ ꯂꯤꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯂꯧꯅꯤꯡꯉꯒꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯊꯤꯒꯠꯂꯒ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯦ ꯀꯨꯏꯅ ꯁꯨꯝ ꯂꯣꯏꯅꯔꯒ ꯃꯒꯨꯟ ꯈꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯃꯥꯁꯨ ꯀꯨꯏꯅ ꯂꯣꯏꯅꯔꯤꯅꯤ ꯃꯒꯨꯟ ꯈꯪꯕꯒꯤ ꯆꯥꯟꯁꯇꯨꯗꯤ ꯑꯗꯨꯝ ꯅꯨꯄꯥꯗꯨꯗꯗꯤ ꯄꯤꯕꯤꯕꯀꯣ ꯃꯥꯅ ꯃꯤꯗꯣ ꯐꯅ ꯈꯟꯗꯣꯛꯎꯕꯗꯣ ꯑꯗꯨꯏ ꯁꯣꯏꯕ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯐꯅ ꯈꯟꯒꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ